ꯇꯧꯒꯗꯕ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯅꯕ ꯑꯣꯏꯅ ꯑꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯁꯤ ꯊꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯃꯗꯥꯔꯤ ꯑꯩꯒꯤ ꯄꯣꯛꯐꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯈꯨꯔꯥ ꯑꯃꯁꯨꯡ ꯈꯨꯟꯒꯤ ꯏꯈꯨꯔꯥꯁꯤꯡꯒ ꯄꯨꯜꯂꯒ ꯌꯥꯎꯁꯪꯒꯤ ꯚꯟꯗ꯭ꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤ ꯑꯩ ꯚꯟꯗ꯭ꯔꯥꯁꯦ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯔꯒꯦ ꯑꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩꯒꯥꯁꯤꯡ ꯏꯟꯖꯥꯡ ꯀꯟꯅ ꯊꯣꯡꯉꯤ ꯑꯣ ꯂꯥꯛꯀꯦ ꯁꯤ ꯀꯩ ꯁꯔꯦꯡꯂꯣ ꯉꯄꯥꯏ ꯁꯣꯔꯤ ꯉꯄꯥꯏ ꯂꯩꯔꯦ ꯑꯩꯒꯥꯅ ꯀꯟꯅ ꯉꯄꯥꯏ ꯉꯧꯔꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯤꯟꯖ-ꯂꯥꯡꯖꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯈꯨꯗꯛꯇ ꯁꯤꯟꯖꯕ ꯃꯔꯝꯅ ꯌꯥꯝ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯃꯌꯥꯝꯒꯤ ꯅꯤꯡ ꯊꯨꯡꯅꯕꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗꯨ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯁꯤꯟꯖ-ꯂꯥꯡꯖꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯆꯥꯡꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯃꯌꯥꯝꯒꯤ ꯆꯥꯅꯕꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯄꯥꯝꯖꯕ ꯅꯍꯥꯔꯣꯜꯁꯤꯡ ꯏꯁꯩ ꯑꯃꯅꯤꯗꯪ ꯑꯗꯨꯝ ꯁꯛꯄꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯨ ꯄꯤꯟꯁꯤꯟꯖꯕꯅꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯁꯩꯁꯛꯄ ꯁꯛꯅꯥꯏꯔꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯊꯪ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯊꯧꯔꯝ ꯑꯁꯤꯒꯤꯁꯨ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯑꯩ ꯑꯍꯥꯟꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ सैसकुसी मथा नहीं क्वेश्चन करी लाखों है यहाँ दिल वाले यार नहीं मिलता आँखों में इकरार नहीं मिलता Gue yang
ꯂꯥꯏ ꯒꯨꯔꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯏꯈꯨꯔꯥꯁꯤꯡ ꯑꯩꯒꯤ ꯑꯩꯒꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯥꯏꯀꯩꯒꯤ ꯈꯖꯤꯛꯇꯪ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯕꯨ ꯏꯆꯥꯅꯤ ꯏꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯦꯄꯤ ꯍꯣꯂꯤ! Happy Holi! Thank you. एंटरटेनमेंट की समग्र अखोई इनाव फिलिपना लोबीबा थोजा नसीसा एना हनन थागचरी ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯐꯝꯒꯤ ꯁꯤꯟꯖ ꯂꯥꯡꯖꯕ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯏꯌꯥꯝꯕ ꯑꯩꯒꯤ ꯇꯥꯇꯣꯟꯕꯣꯗꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯑꯩ ꯇꯥꯖꯅꯤꯡꯉꯤ ꯃꯌꯥꯝꯗ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ. ꯑꯩꯉꯣꯟꯗ ꯁꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯑꯇꯣꯞꯄꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯑꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯑꯄꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯦꯟꯕ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯣꯛꯄ ꯀꯀꯥ ꯏꯌꯥꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯆꯍꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯌꯥꯎꯁꯪ ꯕꯖꯥꯔ ꯆꯠꯍꯧꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯌꯥꯎꯁꯪ ꯕꯖꯥꯔ ꯆꯥꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯐꯖꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯀꯅꯥꯒꯤ ꯌꯨꯝꯗꯔꯣ ꯍꯥꯏꯔꯒ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯀꯀꯥ ꯀꯧꯕꯒꯤ ꯌꯨꯝꯗꯅꯤ ꯍꯥꯏꯔꯒ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯕ ꯐꯤꯂꯤꯞ ꯌꯥꯔꯦ ꯀꯧꯔꯣ ꯃꯤ ꯀꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯈꯨꯗꯝꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯃꯤꯟꯅꯅ ngasi main oiba akoi gi aiga ni moini yaudradi ajik mayam akoi thoram se pangdoi se mapum pa ba ngam moidabani Kuba tei hoi gam jalle adu ngasi gi lunga lugi bidu se di suk sang ko tam jiga amu bo bangi ngasi gi ga suk lunga ba pangjaw se ai jam lai ba pama ai khajai adu na bu ai na jam adi thamoi gi jam hadan thagate ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯀꯥ ꯃꯊꯪ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯦꯈꯥꯡ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯦꯞꯃꯤꯟꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯦꯕꯥ ꯑꯩꯈꯣꯏꯅ ꯇꯧꯖ ꯐꯪꯖꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯌꯥꯊꯪ ꯉꯥꯛꯆꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯁꯤꯔꯕꯥꯗ ꯑꯩꯈꯣꯏ ꯐꯪꯖꯒꯦ ꯍꯥꯏꯅ ꯑꯩ ꯀꯀꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯊꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣ ꯅꯨꯡꯁꯤꯖꯔꯕ ꯃꯥꯃꯣ ꯁꯣꯃꯣꯔꯗꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤ. khatar naksal Hello. Kaya saya harap hari kemarin.
Mana kui sigi aham hamta lot of thanks Philippine Arrangement Organization Kanaka Tomotomo aduga asumana chahi khudingi koi me nangsinabo oina asumana chaminachi thakinachi aduga kata dulumaka ijab chauma koi me amchangaba asina khwaidingi phajabani thank you lot of thanks Tagatchari. Tagatchari tajabu mathang se ekoi taton egi nuksi jarba yama ekoi taton omol dagi wahai wahai kami nasi Jam nungaire, jam saksi ne nungaire, Allah yang pun dosa, nanti kita bukan dosa. Tagatchari nasi sendiri mo egi ikura egi ega ya masih inau sing baru mapang sing kaya kaya pun pili tengah tagatchari ekoi sumaina koi egi puli ni oiba amat tu koi lising amana pullaga ekoi kaya masih lagi nasi degi nasi sina ekoi di baru rumbai baru oiraga ekoi di matam pun makta thodo pun makta jahi khudingi yausan khudingi atai isu sorom pun makta ekoi kaya pun nasi hai bawa masih si ai kaya kaya pun terjadi loina loina nasi ki thoram masih hoji phobal lo shimri jakan kotlare ayu tadana mana